CNPO की वाफम युमफम यावदे हाइना अंताना फोंदोरख्रे Sandal SP Dharmendra Kumar की मथक्ता Sandal Naga People's Organization CNPO na sirakliba marak yumpham yaudaba aranba wafam ni haina anar Naga tangpi antana phongdorakle antana thadorpa serol amada thasgi kungani panda CNPO na serol ama thokna Sandal gi SP Dharmendra Kumar IPS pu senja thumjada senaba misakni haina phongdorakiba du praman laitaba wafam ne SP Dharmendra gi miyang makhada popi pambising yanthatuna manghanba drug lalonba sing thingnaba amadi district asida illegal amadi unlawful oiba activity kya thingnaba honariba police officer amane asigumba officer amagi mathakta maral sibagi mahut mahapu mateng pidun hena afaba ingtappa district ama oihanaba honamina si haidi SP Dharmendra Kumar district asigi miyamgi yamna nagna Tabak tauba police officer ama oibana mahaku makhatana district asida mathau tauhanbiyo hainasu mari lenaba authority ki puning sing silakle IDP sing relief camp ta hanjalaru haiduna kangla mamangda khongjang sang chenkhre December tha manung sida IDP sing masa masa gi mayumda sanghandaba sugya yaroi haina khuraijam athobana phongdokre loinana kokomina December thabum ama wakat mi phamsa thanaba lauthokre IDP singi awaba ubidana lamdam asida tangtu leitaba hanjilabagom sangai festival pangthokliba asi yaningde ngasidagi IDP sing relief camp ta hanjilaro haidra masing yamlaba IDP singna kangla mamangda wakat khongjang sang chenkhre amaromda kokomina December thabum ama wakat mi phamsa thanaba lauthokre December tha manung sida IDP sing masa gi mayumda sanghandaba sugya yaroi haina kokomi gi convener khuraijam athobana phongdokre Tongan pamaphamdagi lakpa IDP singla sangsin kiba wakat khongjang adada saruk yakibi Surchanpurdagi khwairakwam robita kaubi amana phongdorokpada lengak tangami matagum athingba kayagi marakta sangai festival pangthokliba si yaningde sahi ahumrom lanjelaktuna awaba kaya mayoknaringa asida sangai festival pangthokliba sinade lamdam masi tangdulai tare haibani maramaduna IDP sing mayumda hanjin hanbiro haiduna ngasigi khongjang asi sangsinbani hairi lenga ki thong asita sengna yaningde relief camp ki kamacha amada isil inaw mapham marang khangdun leihanduna thambiri ngarang makta pangthokiba sangai music festival da paisa kya thadariba amade miyam telliba duna tangdu leitare haiba tarabade isagi yumda hanjin hanbiyo December thadagi hauduna IDP sing mayamda hanjin hanba hauragani hairiba ase haujuk leiriba phibam asida thajaba leiraktre masigi mathakta Surchanpur Morena Singbal Lamsing Asidana Karamba Matamda Hanjan Hangadori Makatana Su Tongan Khongjang Kya Leptana Sangsilagani Haike Amarom the Wakat Khongjang Aduga Mari Lenana Surchanpur Dagi Irom Abungna Hai Lenga Asena IDP Singi Awaba Ubidana Tangdu Leitare Haiduna Sangai Festival Pangthokliba Si Maram Chade IDP Singbu Mayum the Hanjan Hanaba Lengak na Lokhaliba Taurang Adubo Tajabangamde Haujuk Pauba Anakpada Leiriba Mafam sing phawba sangba yadana leiriba sida kangpokpi Surchanpur Morena singba mafam singdadi karamba matamda hanjingadori maramaduna ngasi phawba lengaki resettlement gi thorang ase thajaba leite sangai festival ase yaningdaba phongdokpa khakta natana IDP sing asidagi masana leiriba relief camp singda hanjilaro haina su akanba wafam phongdokhe Kangla mamangda wakat khongjang sang silaba matung uripok asom lekai da leba community hall da mifam amasu pangthokhe amaromda lenga mamangda thajaba pi khibagi matungna December tha asig manungda IDP sing masa gi mayumda hanjin handaba yaroi haina kokomi gi convener khuraijam athobana phongdokre loinana hayengdagi hauna December tha manungda wakat chathana ba lauthokpaga loinana miyamna saruk yabina ba apel tawkhre ngasi kangla gate mamangda relief camp ta halaro hadron khongjang sang khiba IDP Sing police na tan thoraklaba matung uripok asom lekai da leba community hall da kokomi gi thomi sing yauna imalup kya amadi tongan ba lup singa loinana IDP sing na thengna riba awabu kudung sa da ba kya ki matangda punna mi pham ama pangthoklaba matung da phongdokhibane khuraijam athawna makha taraduna hai mamangda phangkhiba tongan ba mi pham da India government gi level da amadi governor masa yauna phangkhiba mi pham da December tha sig manungda IDP sing masa gi mayum da hanjil hanna ba thorang lai haina thajaba pi kibane maramaduna hayengdagi December tha hawgadaba maramna lengakna pi kiba thajaba du kadai phawba thabakta onthokle haiba miyamda khangangadabane December tha manung asida uripok ki mafam amada sit in protest thaduna
ꯊꯥꯕꯨꯝ ꯆꯨꯞꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ IDP ꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯄꯥꯎꯗꯝꯁꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯕꯔꯅꯔꯗ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 39ꯅꯤ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯂꯩꯀꯥꯏ ꯀ꯭ꯂꯕ intellectualsing IDP sing amadi leibak miyam punna changsinminasi loinana December tha asigi manungda IDP sing suksoi soidana mayum da hanjil hangadabani haina su mahana makha tarki miyamge athingba marakta pangthorakiba sangai festival mi itak tak na loisenkre hari miyamge thingba marakta Manipur government ge tourism department sinduna tha asigi konma thoidagi numit 10 ni pangthorakiba Manipur sangai festival 2025 mi itak tak na mai paktaba festival ama oina ngasi loisenkre calendar festival ama oina Manipur lengak na sinduna sahi khudingi tourism festival ama oina pangthokpa Manipur sangai festival kumja 2023 ge May 3 dagi Manipur da ethnic violence thorakpadagi sahi ani pangthoktana laklaba matung ahanbo oina handak pangthokpane adubo ethnic violence asina maram oiduna mioi lising kya lanjena duna relief camp singda leiriba IDP sing masa gi mayumda hanjendanu tangdulai tana leiba phangdrba phawba Manipur sangai festival pangthokpa yaroi haida civil society organization kayana lengak taksinduna lakpaga loinana festival ase boycott tawkhibane miyamge kholang marakta thasigi kunma thoidagi Manipur sangai festival 2023 Manipur gi governor Ajay Kumar Balan haudokhibane Imphal gi hafta kangjaibungda mapung oiba venue oiduna numit 10 ni pangthorkiba festival asigi manungda pamdaba thodok sing thoktana ba masing yamlaba security force na ngak senbagi thabak satharakibane festival malung pamdaba thodok wathok thokhidrabasu hafta kangjaibungda hanglaba stall sing ihang hangkhe mioi amata festival yengba lakhide haiba yai festival mayokta IDP sing mahiroi sing amadi civil society organization kiana paksana protest ataki IDP sing masa gmenda hanjanjarage haina changsalakpa khongjangda Imphal East ki yengang pokpi amasung pukhau tera border security force ka nakal anigi marakta kanamok naba thodok sing thoke masida natana IDP sing amadi security force anigi marakta Bisnupur district ki phawgak chaw ikhaida sumuk nabagi thodok sing festival manungda thoke muknaba da security force na tear gas kap tuna tan khaina bohonarakpada IDP taragi mathakta asopa nankibane khwaidagi khudong thininga oiba moongda yuwa haganba mafam singi manungda Manipur yauri hairi India ge oina National Earthquake Safety Code phongkhibaga loinana khwaidagi khudong thininga oiba moongda yuwa haganba mafam singi manungda Manipur amadi awang nokpoke state sing yauri Bureau of Indian Standard BIS na pholakiba report matungina India ge mioi mari khudingi ka hena khudong thininga oiba yuwa haganba mafam da leiri hana earthquake zone mari lerambadagi mangada hengalakpaga loinana leibasigi apunba saruki chada hongphomathoi ka hena kanna moongda yuwa haganba mafamsingi manungda challi hairi National Earthquake Safety Code ta kana komana masagilana yum sabada matau karamna design tawgadagi haiba wafamsu mayek sengna palle nikthina khang hairaba engineer singa tanaraga United States amadi Japan chingba lebak singa tawbagum mafam asida su nikthijana design tawraga yuwa harakpa matamda khudong thiba thokloidaba moongda yum sabagi tangai fataba leire hairi nauna pholakhiba National Earthquake Safety Code asina zone 6 ki manung challiba Manipur yauna awang nokpoki state punamak akhanaba section tharang lokhotpa matam oire hairi Senaba gari puthu haidi ayuk ki walking set pada masa khangdaba gari amana thomlambadagi laikhidraba phaidambam mikoi sangi misig mari lenana JSC ama semdura mihat adu senariba gari adu puthokna ba lenga ke pungning singsin khre thaudu adu November 18 ge ayu anganba saurakna ayuk ki pung ahum makhairom tarakpa doida Moirang police station gi manung sanna leiba Chandra lambi ki boat house manakta thokibane gari aduna mioi asi thomlamlaba matungda hanna yenglamdana chenkhre gari adu kadabani amasung migi minungsi amatat khangdaba mihat padu phagadabani hairi